Assalamualaikum warahmatullahi wabarakatuh. Ngasi aina semjariba video asi aigi nungsijaraba musalmal bhai singna tangai fadana khangdaba yadraba masla amagi matangda semjabani. Madudi angang asi hujik maya tekle, angang asigi maya si phumgadra natraga yumthakta langkhatkadra haibadugi matangdani. ꯑꯩꯈꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯆꯠꯅꯔꯒ ꯂꯥꯛꯂꯤꯕ ꯑꯉꯥꯡꯒꯤ ꯃꯌꯥꯁꯤ ꯇꯦꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯊꯛꯇ ꯍꯅꯨꯕꯤ ꯅꯪꯒꯤ ꯅꯌꯥ ꯑꯐꯕꯗꯨꯒ ꯑꯩꯒꯤ ꯌꯥ ꯐꯠꯇꯕꯁꯤꯒ ꯑꯣꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯍꯜꯂꯒ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡꯗꯨꯕꯨ ꯍꯥꯏꯍꯜꯂꯒ ꯌꯨꯝꯊꯛꯇ ꯂꯪꯈꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃ ꯃꯨꯁꯜꯃꯥꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯆꯠꯅꯔꯒ ꯂꯥꯛꯏꯅ ꯑꯩꯅ ꯈꯟꯖꯩ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯉꯁꯤ ꯆꯃꯝꯅꯕ ꯃꯁꯂꯥ ꯑꯃ ꯑꯣꯏꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯆꯨꯝꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯆꯃꯝꯅꯔꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯃꯁꯂꯥ ꯑꯃ ꯑꯣꯏꯔꯦꯕ꯫ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯁꯂꯥꯁꯦ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯂꯥ ꯍꯪꯐꯝ ꯑꯣꯏꯔꯤꯕ ꯃꯨꯐꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯍꯪꯉꯒꯁꯨ ꯃꯍꯥꯛꯅ ꯁꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯂꯤꯕꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯄꯨꯝꯅꯃꯛꯅ ꯆꯃꯝꯅꯔꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇꯗ ꯈꯪꯕ ꯌꯥꯕ ꯃꯁꯂꯥ ꯑꯃ ꯑꯣꯏꯅ ꯈꯪꯍꯧꯔꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯕꯅꯦꯕ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯃꯨꯐꯇꯤꯌꯥꯅꯤ ꯀꯤꯔꯥꯝꯁꯤꯡ ꯑꯃꯁꯨꯡ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡ ꯀꯌꯥ ꯑꯃꯅ ꯃꯁꯂꯥ ꯀꯌꯥ ꯑꯃꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯤ꯫ ꯑꯗꯨꯅ ꯉꯁꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯅꯔꯒ ꯂꯥꯛꯂꯤꯕ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯈꯜ ꯇꯧꯔꯨꯗꯕꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯝꯇꯁꯨ ꯊꯦꯡꯅꯗꯦ꯫ ꯑꯗꯨꯅ ꯉꯁꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯎꯕꯤꯔꯕ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯤꯕ ꯃꯨꯐꯇꯤꯌꯥꯅꯤ ꯀꯤꯔꯥꯝꯁꯤꯡ ꯑꯃꯁꯨꯡ ꯑꯂꯤꯝ ꯎꯂꯃꯥ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯤꯕ ꯍꯖꯔꯥꯠꯁꯤꯡꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯁꯂꯥ ꯑꯣꯏꯕꯗꯣ ꯐꯔꯖꯅꯤ, ꯋꯥꯖꯤꯕꯅꯤ, ꯅꯠꯇ꯭ꯔꯒ ꯁꯨꯟꯅꯠꯅꯤ, ꯅꯠꯇ꯭ꯔꯒ ꯕꯦꯗꯤꯟꯒꯤ ꯊꯕꯛꯅꯤ, ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ, ꯕꯦꯗꯠꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯠꯅꯕꯤꯅꯣ ꯑꯩꯈꯣꯏꯅ ꯆꯠꯅꯔꯛꯏꯕꯁꯦ? ꯃꯁꯤ ꯁꯔꯤꯌꯠꯇ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯈꯪꯍꯟꯕ ꯑꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ꯫ ꯉꯁꯤ ꯃꯨꯁꯜꯃꯥꯟ ꯚꯥꯏ ꯀꯌꯥ ꯑꯃꯅ ꯆꯃꯝꯅꯔꯒ ꯂꯩꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯇꯧꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯟꯖꯜꯂꯨꯗꯕ ꯏꯆꯝ ꯆꯝꯅ ꯈꯟꯗꯣꯛꯑꯒ ꯂꯩꯕ ꯑꯗꯨꯒ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯗꯥꯠ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯕꯦꯗꯥꯠꯀꯤ ꯊꯕꯛꯁꯦ ꯇꯧꯔꯒ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯑꯣꯏꯒꯅꯤ? ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯃꯁꯂꯥ ꯑꯃꯇꯪ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯃꯒ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯤꯕ ꯃꯁꯂꯥ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯖꯔꯥꯠꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯁꯦꯝꯃꯒ ꯊꯥꯒꯠꯄꯤꯔꯛꯎ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯥꯏꯖꯒꯦ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯥꯔahmatullahi wabarakatuh꯫